फाउंडेशन सेशन हौद्रिकांदा स्कूल की सेशन हौद्रिकांदा इसे लोइमक सब्जेक्ट अयाम लोइमक फाउंडेशन चचरे औदे सिना एंगोंदा हाइदी थूना सिलेबस से लोइब ngambabani aina chahi amada igi syllabus se adum revision chatpa ngambado ahan ba loithokibani adumain tawbagi ngambagi aina smaina mamut tana khangba ngamba aduna sum hanbani aduna tuition chatpaduna engonda adumaina kanaba pigi haining aidi si sinje maru oi sina ekhoida khangbada kanani haiba potto adu gaido adum akhoina adu giduda hena emphasis se piraga aduda oina hena tawbadi adumaina smart oina akhoina adumain tawbana hena phani na khali like to adum pangpa da pa bai mohta aise adum medical ki lines ta adum chat ke na khaljari hojik se maram de aise science adum haina boiba science ki subject ki engonda sum interesting oi bagi engonda adu haina basu oi dai doctor ki profession so adum pamjaba anga ri kan dagi adu gi haining lambi da choithok tabida phajana aigi aim duga mang da thamaga aisi se khangdaba yade adu tawdaba yade haina loinaraga adum kan hotna haninge atopa wakhal da choithok tabida haidi haujikan gi matam gi irang sida choithok tabida adum akhoi gi isagi aim do yongnaba adum kan hotna base sigi message aina mayam aigi ikha thaba mayam se pijani khoi gi bo semna no ma kano torok base kadi akhoi gi answer ki na ma tawraga hantak anoba moina puthok gi se aigi tarap tagi di masi yamna phai kaigino da masi gi mateng na khoi su parents ama oina isa sina exam loiraga la matungda mana da kano toromi se la li da chumi ra habdo khoi actually khangde adubu answer ki se uraga isa ngaina kari toromba kari toba kamai to ga yengbadagi de anga ngai suga to yengbada ayam 100% kai haini performance phajaramba adumbadagi adum akoi parents akoi da su wakhanda adum phawre ha hantak se kanomdi thokpa yai position di yaurpa yai adumaina khanjagi angang se akoi su mama amoina hujikti loina khangdaba yadre kari sinjak pijaraga mabu karama matamda tumhallaga kayam lairik pahalaga ma career da phabo rakani habse akoi su phajana khangdaba yade mabu ek piklingai dai sembirako oja sing punamaki mafamda pijage maruina ngasi gi first position tare ibasi ma na ngasi tamiba school pitambara hariba school che sigi oja sing chukki matik phajana sembirakpa mabu kari da kari soigi gadage kamaina sengwani ade phajana phagi jogai tawdana angang sing da yamna nungaina mangonda school sida tamba phangjarapa da school sina chu angang sigi oiba matam matang goi sinba competition mayam amada phajana thabiba magi stage performance phajana phangbangam kiba magi competition mayam da phajana participate tobangam kiba phajana magi success oibangam kiba punama aina pitambra school gi oja sing staff sing punamak taina masi credit pijagi